Ahanbada Maroiba Pau International Museum Dega Mari Lenana Numit Mangani ge painting workshop ngasi Manipur State Museum da haudokre. Amade ngasi ayuk nongalamdai pung amarom tabada IED ama khongampat Singol da Vom Squad ki team amana asoi ngam yaudana pokhai hankre. Poni TV ki nungtil ki Manipuri pau meeting tabiri singbo BIDYASANA taram nukchari pau sandok na pizari Azadi ka Amrit Mahotsav ki saruk ama oina Manipur State Museum Department of Art and Culture na Sinduna International Museum dega mari lainana numit mangani ge painting workshop ngasi Manipur State Museum da hodokre Thauramadu Art and Culture Government of Manipur ge Commissioner ISM Joy Singh, Art and Culture Manipur ge Director L. Keshwarjit Singh Amadi, Art and Culture Manipur ge Retired Director Dr. K. Sobita Devi na mathang sidna Chief Guest, President Amadi Guest of Honor oina sarogyake. Thauramasiga mari lainana Manipur State Museum ge Curator Merina Shri Myren Bamna International Museum de asi English amaga chamapan humfudraga tareta International Council of Museum ICOM na hodoktuna pangthokpa haukibani amasung masigi maru oiba pandamdi museum sina society da lauriba role amadi prajada piriba awareness adu amuk hana khanghanna bani haina fongdokhe mahangna makha taraduna museum hairiba mafamasi ahal angang khaidana lifelong learning opportunity ama piba ngamba educational institute amani haina su fongdokhe International Council of Museums Hybrid ICOM na Fogutuna International Museums is a pangthok see Maru pangthok pandam museums na society the low role aduga awareness adu amuk hana miyamda khanghanna bagi pandam amani ngasi international museums aduga mayamna yam samna kalamba yai tawdu museums haise educational institute amani karamba educational institute ma hairaga de lifelong learning opportunities piba ngamba halangang khaidaba mitna yengbada khangbada natana pulsi na wakhalda mamita gon lehu bangamba piba ngamba dumba institute na khalani Ngasi ayuk nongalamdai pung amarom tabada IED ama khongampat Singolda Vom Squad ki team amana asoi ngam yaudana pokhai hankre hairi Vom adu ngarang numidang pung taraga makhairom tabada sakhangdaba singna khongampat Singol ge nilakuthi thong manakta thamlambani hairi IED thamlambagi pau hek fangbaga CID Tech Vom Squad ki team amana mafam adu da changsinduna yenglubada IED adu nilakuthi thong manakki asongba mafam amada plastic amuba amana yomlaga thamlambani haire Nong leptana chubana maram oiraga lamlong thong manakta hauba ariba u pambi ama mara fuktuna turakle haire masina maram oiraga lambida chathok sasin tawbada apan bathokle Haukiba numit kharani asida nong leptana churagliba asina maram oiraga Assam amadi Manipur gi mafam kayada ising ichau mayoknare Jerebamda Turel imai hengalakba leptre divong khunauda ichawna maram oiraga awaba kaya mayoknare Kangpokpi cycle litan Jerebam amadi Imphal dasu nong leptana churakpa asina miyamna mipaiba poknare masiga mari leinana Manipur Sarkar gi Water Resource Department na Cheksin Tharang oina main flood control room Khoyathongge telephone number 0385245150 amadi 2450195 da call tawrakna naba khanghali
Manipur Police ki makok thongba official singna constable rifleman amadi follower singbo maranagi oiba thabak singda sizinabagi achauba wathok thokle wathok asimak taret suba Manipur Rifles ki commanding officer P Gaulun Mwang Singsit Iroi sembada leiba zoological garden gi mayada leiba local amada taret suba MRG personnel mari thabak suramba Imphal West district ke deputy commissioner TH Kiran Kumar na thingnaki Makhoi me tara mathoida mafamadu da lakpani makhoi gi mamangda fencing adu taunanaba civil ge mioi sing neklaga fencing adu taunanaba board ply hulambani civil sing adu Laitabana makoina lairamba mafam aduda lehoriba potlam sing adu sangnana basiona hairakpani haiduna VHM na sinarakpadage makoi mari mafam aduda lakhibani hairi loinana hana board ply hutlamba adu makhong haijinbagi thabak makoina makha chathabani hai na phongdorakhe thokdok asiga mari lainana taret suba Manipur Rifles ki CEO IPS Gaulun Mwang Singset thabaktagi suspend tawkre Taret suba MRG personnel khara high ranking official singna lanai gi oiba thabak sizinaram baga mari lainana ngasi chief minister N Birena uniform set pa personnel singbo masagi duty tawhandana official khara gi personnel thabak singda sizinaba personnel singe moral hanta hanba yaba thabak tawba si yaningde haina phongdokre mahaki matung ina pau asi hek phangbaga ngarang chief secretary amadi DGP ga khanaraga IG DGIS singbu masigi matangda Churachandpur Langol amadi official singe quarter da raid chathahanbada Police personnel singbu officer karana masagi mayumda chak thonghanba gari chamhanba amadi imung manungi fishu hanbaga loinana allot tawba police personnel singdagi hena lairamba thingnarakhe hairi masida sunatana battalion gi gari sizinaduna nung laingoi holamba kayasu yauramkhe mahakna haibada Niyam gi wangmada police personnel singbo sizinaba yaningde amadi masida chenariba official khudingmak punishment pinanaba charge sheet file tawragani amadi masigi matangda home minister ga fawwa wari saragani haina phongdokhe paugi marak thana den mabregama Break madungda makhataba paupizri haukiba tang tarani thoida Manipur Sarkar ge chief secretary na thokiba order amagi matung ina government employees singda allot toriba government quarter sing atopada sandokliba singi mathakta thizinanaba district headquarters singe verification team ge member sing nominate tokre haina DGP Manipur ge inspector general of police administration IK Muibana thokiba order amada hairi verification team ge member oina khankraba police officer sing adudi IGP John 1 IPS Temthing ngasangba na Imphal East IGP AP Operation IPS E Priyokumar na Imphal West Director MPTC Pangai IPS RK Tutusana Devi na Thawal IGP AP2 IPS Achin Haukib na Kakching IGP TRG HRN HTI RTI IPS Mamata Wahengbamna Chandel IGP Cybercrime IPS H Thanghaulen Gangtena Tengnopal IGP John 2 IPS K Jayanta Singh na Churachandpur Amasung Forjwal DIGP Headquarters Administration IPS Faumei Gonglin na Bishnupur DIGP Range 4 IPS Mangkhojin Haukep na None DIGP Intelligence NAB and DIGP Range 2 IPS
Ningsen Warngamna Jiribam DIGP Range 3 IPS Kamai Angam Ramanasna Tamenglong DIGP Range 1 IPS Kabib K na Ukrul Amasung Kamjong Aduga IGP Zone 3 IPS Nisit Kumar Ujawal na Senapati Amasung Kangpokpi District Headquarters ni Hari Palel Bazardagi A Adani Chahi Yankai Humdoi Apokpa Laikhidraba B Akhamau Koba Mioi Amagi Kamari Leiba Asanba Yum Ama Ngarang Ayuk Pung Nipanga Minini Furom Tabada Maina Tumna Chakre Maina Tumna Chakraba Yum Asida Bihargi Ara District Ke Balawa Khuldagi Belghat Santos Kumar Chahi Kontra Manga Apokpa Laikhidraba Lanlan Amadi Mahake Imung Manung Singh Bihargi Ere Bojur District ke Hachempur Khuldagi Laldulal Chahi Nifu Manga Apokpa Nandakumar Shaha Amadi Mahaki Imung Manung Singh Amashung Keralagi Kolamdagi Rathi MR Chahi Kuntramapan Apokpa Ravindran MR Hairiba Miyoi Singh Asina Laibani Hari Ayuk Pung Mapanga Minute 30 Taba da mai chakpage pau hek fangbaga control room na fire tender team ama kudakta tharakhi loinana Palel police station ki team amasu mai chakfam aduda changsinduna mai chakliba adu kananaba honakhe adumakpu ka mari mag yauna ka sing aduda leiriba pochai singsu amangata thokhibaga loinana mai chakpana maram oiraga gas cylinder anisu pokhaiki hairi Hauzik Fawagi Oinadi Mai Asi Matau Karamna Horakibano Haibagi Chapchaba Maram Kangbangamdri Mai Chakpa Aduda Punna Lupa Laktara Rongi Pochai Singh Amang Ata Thokre Adubu Mioi Amata Asoka Pandi Yaukide Hari BJP ki MLA Paulian Lal Haukepna Saikot ACda eviction tawada yaninda bafongdokre masiga mari lainana Forest and Environment Minister TH Biswajita Saikot AC ki manungchanna leiba khulsingi eviction notice amadi so cost notice sing government property amadi reserve forest ki tangdangba white paper ama puthokpa tariba puthoktoriba fauba thoktanaba khanghankre Mahagna State Reserve Forest na karigumba makhal amatagi eviction order ama thokdringai mangoinana the Forest Act 2006 the Scheduled Tribe and Other Traditional Forest Dwellers Act 2006 haina su khangnaba Act asi hana implement tawgadabani haina phongdoke amadi Forest Department ki official kharana khulsing aduda eviction tawnanaba so cost notice thokpakaloinana khunja sing tanadana uthabagi thabak chatharakba asina khatna chainaba amadi nungainanaba thokhalle haina su phongdoke Laingap ki school Fagat Hansi mission ge Khangat pada yauriba Wangjing High School da oza watpadagi mahiroi singna mahi tambada thengnariba awaba sing atuba matamda kokhalu haiduna ngarang school asige mahiroi sing school campus da khongjang changsinkre ngarang khongjang aduda mari lainana school asida class 10 tamlibi mahiroi amana Wangjing High School asi Laingap ki school Fagat Hansi mission ge makhada khangat pada yauduna hozik class 1 dagi 10 faubada mahiroi chamriga nifunipanna mahi tamliba school amani adubu laibak thibadi asuk yam khraba mahiroi sing asi supnagi oza taranipan khaktana takpi tambiduna laglambadu handak ikhang khanghaudana oza ani amasu transfer tawbikre maramasina mahiroi sing subject suna mahi tamba fangdre haina phongdoke Laingap ki mari leinaba department na oza awatpa asi atuba matamda mention bibagaloinana school gi infrastructure sing waliba asisu atuba matamda mention binanaba honabiu haina phongdoke aroibada maroiba pau omukhana International Museum Dega Marilenana Numit Mangani gi painting workshop ngase Manipur State Museum da hodokre Amade ngasi ayuk nongalamdai pung amarom tabada IED ama khonghampa chingolda bomb squad ki team amana asoi ngam yaudana pokhai hankre Poni TV na sandok chaba pungja asigi Manipuri pau matang asida losinjare